Northeast State Manga Da Landslide Amadi Esing Echouna Moi Kuntragamari Sihankhre Haukiba Pung Nifunipan asida India gi manung chana leiriba Northeast State Manga habadi Mizoram, Assam, Meghalaya, Sikkim amadi Arunachal Pradesh da tongan ba landslide sing amadi flood na maram oidna Moi Kuntragamari sikibaga loinana Moi kaya ama asokapan nangkhre haina tongan ba source sing na haidi ngarang Assam gi authorities sing na phongdo kibagi matungina yamdrabada Moi nipan siki Esing Echouna amadi landslide sing na loinana Thangnaba State Arunachal Pradesh da Moi tara hianba amasu siki haina makhatana phongdorakli amadi Esing Echouna amadi landslide asida Moi Chamapan hianbada impact ohenki haidi Esing Echouna asida district kulhumdoida sokanki Assam gi official singna phongdorabagi batungina imung amagi Moi ahum Assam da mudslide amadi nongkana chubana maramna siki loinana apunba Moi nipan siki amadi Assam gi mafam kayada flood hokibana school colleging suti langtoki Mizoram da Moi taruki punsi landslide na manghankre haina phongdorakli loinana Thangnaba State Meghalaya da Moi taruk amasu siki haina officially source na confirm oikre Nagaland amadi Tripura gi oina sikibagi official confirm leitri loinana Sikkim da Moi ahum sikibagi confirm tawkre amadi landslide na maram oiduna security personnel Moi taruk amasu thiba khangdana leiri haina makhatana phongdorakli